ꯅꯣꯡꯃ ꯆꯥꯎꯕꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯗ ꯌꯥꯝꯅ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯍꯤꯡ ꯑꯗꯣ ꯂꯦꯛꯀꯦ ꯈꯟꯗꯨꯅ ꯈꯨꯜ ꯑꯃꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯋꯥ ꯑꯝꯇ ꯍꯪꯖꯒꯦꯕ ꯑꯩꯁꯦ ꯌꯨꯝꯗ ꯍꯟꯕ ꯌꯥꯝꯅ ꯊꯦꯡꯈꯔꯦ ꯅꯈꯣꯏꯒꯤ ꯈꯨꯜꯁꯤꯗ ꯑꯩꯅ ꯉꯁꯤ ꯑꯍꯤꯡꯁꯤ ꯂꯩꯕ ꯌꯥꯕ ꯏꯃꯨꯡ ꯑꯝꯇ ꯂꯩꯒꯗ꯭ꯔꯣ? ꯑꯍꯤꯡ ꯂꯦꯛꯄꯒꯤꯕꯨ ꯀꯩꯗꯧꯕꯩ ꯋꯥꯔꯤꯅꯣ ꯏꯇꯥꯎ? ꯑꯩꯒ ꯍꯧꯖꯤꯛ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯏꯕꯥꯅꯤ ꯐꯝꯃꯒꯅꯦ ꯍꯤꯗꯥꯛꯇꯣ ꯒꯤꯂꯥꯁ ꯑꯃꯅꯤ ꯆꯤꯡꯁꯤꯜꯂꯨꯔꯁꯦ꯫ ꯑꯗꯨꯒ ꯃꯐꯝꯗꯣ ꯇꯨꯝꯊꯈ꯭ꯔꯁꯨꯅꯦ ꯅꯪ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯅꯤ꯫ ꯀꯔꯤꯅꯣ ꯏꯇꯥꯎꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯑꯩꯅ ꯍꯪꯕꯅ ꯑꯃ ꯏꯇꯥꯎꯅ ꯈꯨꯝꯃꯩꯅ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯑꯗꯨꯗꯤ ꯑꯩꯅ ꯂꯩꯕ ꯌꯥꯕ ꯃꯐꯝꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯑꯩ ꯑꯗꯣꯝꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯆꯥꯎꯕꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯄꯩꯁꯥ ꯄꯤꯅꯤ ꯍꯥꯏꯕꯗꯨꯗ ꯅꯨꯄꯥ ꯑꯗꯣ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯣꯏ ꯐꯔꯦꯅꯦ ꯑꯩ ꯃꯐꯝꯗꯨꯕꯨꯗꯤ ꯇꯥꯛꯄꯤꯔꯒꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯂꯨꯄꯥ 10ꯗꯤ ꯄꯤꯕ ꯇꯥꯔꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯇꯥꯎ ꯃꯐꯝ ꯈꯛ ꯇꯥꯛꯄꯒꯤ ꯂꯨꯄꯥ 10 ꯂꯧꯒꯗ꯭ꯔꯣ? ꯑꯩ ꯂꯨꯄꯥ 10 ꯐꯥꯎꯗꯤ ꯄꯤꯒꯦ꯫ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯂꯨꯄꯥ 10ꯗꯣ ꯄꯤꯔꯛꯑꯣ꯫ ꯉꯁꯤ ꯅꯨꯡꯗꯥꯡꯒꯤꯐꯧꯗꯤ ꯊꯛꯅꯕ ꯀꯣꯟꯅꯔꯅꯤ꯫ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯑꯩꯅ ꯉꯁꯤ ꯂꯩꯕ ꯌꯥꯕ ꯃꯐꯝꯗꯨꯗ ꯇꯥꯛꯄꯤꯌꯨ꯫ ꯆꯥꯎꯕꯅ ꯁꯦꯜ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯣ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯛꯂꯛꯏ꯫ ꯏꯇꯥꯎ ꯃꯁꯤ ꯈꯨꯜꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅꯅꯦ ꯅꯪꯅ ꯏꯃꯨꯡ ꯑꯃꯍꯦꯛꯇꯗ ꯆꯪꯉꯣ ꯑꯗꯨꯒ ꯉꯁꯤꯁꯦ ꯃꯣꯏꯗ ꯂꯩꯖꯒꯦ ꯍꯥꯏꯕꯗ ꯂꯣꯏꯅ ꯌꯥꯔꯛꯀꯅꯤ꯫ ꯑꯗꯨꯅꯅꯦ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯨꯝꯅ ꯑꯗꯨꯝ ꯆꯠꯂꯣ ꯑꯗꯨꯒ ꯑꯍꯥꯟꯕ ꯒꯣꯂꯥꯏꯗ ꯂꯩꯔꯝꯕ ꯌꯨꯝꯗꯣ ꯃꯗꯨꯗ ꯆꯪꯉꯒꯅꯦ ꯉꯁꯤ ꯑꯍꯤꯡꯁꯦ ꯑꯃꯨꯛꯇ ꯂꯦꯛꯆꯒꯦ ꯍꯥꯏꯌꯨ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤ꯫ ꯐꯔꯦ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇꯪ ꯆꯠꯂꯒꯅꯦ ꯍꯪꯉꯨꯈꯤꯒꯦ ꯅꯪꯒ ꯊꯦꯡꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯛꯂꯛꯄ ꯃꯐꯝ ꯑꯗꯨꯗ ꯆꯥꯎꯕ ꯑꯗꯣ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯗ ꯑꯩꯁꯦ ꯉꯁꯤ ꯂꯝ ꯂꯥꯞꯄ ꯑꯃꯗ ꯆꯠꯂꯨꯕꯅꯦ ꯌꯨꯝ ꯍꯜꯂꯛꯄꯗ ꯊꯦꯡꯗꯣꯛꯈꯔꯦ ꯀꯔꯤꯒꯨꯝꯕ ꯇꯥꯗꯅ ꯌꯥꯔꯒꯗꯤ ꯑꯩ ꯉꯁꯤꯁꯦ ꯑꯍꯤꯡ ꯂꯦꯛꯆꯒꯦꯕ꯫ ꯌꯥꯏꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯃꯇꯝꯁꯨ ꯊꯦꯡꯉꯕꯅꯤꯅ ꯌꯨꯝ ꯍꯟꯕꯗ ꯐꯔꯛ ꯇꯥꯔꯝꯃꯅꯤ ꯉꯁꯤ ꯑꯍꯤꯡ ꯑꯩꯁꯤꯗ ꯑꯗꯨꯝ ꯂꯩꯌꯣ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯣ ꯅꯪ ꯆꯥꯛꯁꯨ ꯂꯥꯝꯃꯝꯃꯅꯤ ꯑꯩ ꯆꯥꯛ ꯈꯔ ꯊꯤꯕꯤꯔꯨꯈꯤꯒꯦ ꯑꯗꯨ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯗ ꯑꯩꯒꯤ ꯁꯪꯒꯣꯜꯁꯦ ꯃꯆꯤꯟꯖꯥꯛ ꯈꯤꯇꯪ ꯄꯤꯖꯔꯝꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯆꯪꯉꯛꯑꯒꯦ꯫ ꯍꯣꯏ ꯆꯪꯉꯣ ꯑꯩ ꯆꯥꯛ ꯊꯤꯕꯤꯔꯝꯃꯒꯦ꯫ ꯆꯥꯎꯕꯅ ꯁꯒꯣꯜ ꯑꯗꯣ ꯃꯆꯤꯟꯖꯥꯛ ꯊꯥꯔꯝꯂꯒ ꯃꯥꯗꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯔꯦ꯫ ꯃꯥꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯒ ꯅꯨꯄꯥꯗꯨꯅ ꯊꯤꯔꯝꯕ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯥꯗ ꯆꯥꯛꯁꯨ ꯏꯟꯖꯥꯡꯁꯨ ꯂꯣꯏꯅ ꯍꯥꯎꯔꯦ ꯐꯣꯡꯁꯨ ꯂꯣꯏ ꯁꯥꯔꯝꯃꯦ ꯇꯥꯗꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ꯫ ꯍꯣꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯑꯁꯣꯝꯒꯤ ꯀꯥꯁꯤꯗꯅꯦ ꯐꯃꯨꯡ ꯑꯃ ꯊꯥꯕꯅꯦꯕ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯇꯨꯝꯃꯣ꯫ ꯍꯣꯏ ꯇꯥꯗ ꯑꯗꯣ ꯑꯩꯒꯤ ꯁꯪꯒꯣꯜꯗꯣ ꯈꯤꯇ ꯌꯦꯡꯕꯤꯌꯨꯀꯣ꯫ ꯍꯣꯏ ꯅꯪꯒꯤ ꯁꯪꯒꯣꯜꯗꯨꯕꯨꯗꯤꯅꯦ ꯑꯩꯒꯤ ꯁꯪꯒꯣꯜꯃꯛꯅꯦ ꯈꯜꯂꯒꯅꯦ ꯑꯩ ꯁꯪꯗꯣꯔꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯆꯥꯎꯕꯅ ꯃꯌꯨꯝꯗ ꯍꯜꯂꯒꯦꯅ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯣ ꯌꯨꯝꯕꯨꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤꯕꯗꯣ ꯎꯔꯛꯏ꯫ ꯇꯥꯗ ꯑꯩ ꯌꯨꯝ ꯍꯜꯂꯒꯦ ꯇꯧꯕꯅꯦ ꯀꯔꯣꯝꯗꯅꯣ ꯑꯩꯒꯤ ꯁꯒꯣꯜꯗꯣ ꯄꯨꯔ ꯆꯠꯄꯤꯔꯤꯗꯨꯕꯣ? ꯀꯩꯑꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯅꯪꯒꯤ ꯁꯪꯒꯣꯟꯅꯕ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯉꯔꯥꯡꯗꯣ ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯗ ꯑꯃꯨꯛꯇ ꯂꯦꯛꯆꯒꯦꯅ ꯂꯥꯛꯑꯦ ꯑꯩꯅ ꯄꯤꯊꯛꯁꯨ ꯇꯧꯔꯦ ꯑꯗꯨꯒ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯅ ꯑꯩꯒꯤ ꯁꯪꯒꯣꯜꯁꯤꯕꯨ ꯅꯪꯒꯤꯅꯦ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣ? ꯇꯥꯗ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯃꯤꯅ ꯑꯃ ꯇꯧꯕꯤꯒꯅꯨꯕ ꯃꯁꯤ ꯁꯒꯣꯜꯁꯦ ꯑꯩ ꯉꯔꯥꯡ ꯇꯥꯗꯒꯤꯗ ꯇꯣꯡꯉꯒ ꯂꯥꯛꯏꯗꯨꯗꯤ꯫ ꯀꯩꯑꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯉꯣꯟꯗ ꯃꯤꯅ ꯑꯃ ꯇꯧꯕꯤꯒꯅꯣꯕ ꯌꯥꯝ ꯉꯝꯃꯤꯍꯦ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯑꯩꯒꯤ ꯁꯒꯣꯜꯁꯤꯕꯨ ꯅꯪꯒꯤꯅꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯤꯅ ꯑꯃ ꯇꯧꯕꯤꯅꯣꯅꯦ꯫ ꯀꯩꯅꯣ ꯇꯥꯗꯅ ꯍꯥꯏꯕꯤꯔꯤ ꯃꯌꯥꯝꯁꯤꯕꯣ ꯇꯥꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯀꯅꯤꯗꯤ ꯑꯩ ꯉꯔꯥꯡ ꯈꯜꯂꯨꯗꯕꯅꯤ ꯇꯥꯗꯒꯤ ꯃꯒꯨꯟꯗꯣ ꯍꯥꯟꯅ ꯈꯪꯉꯝꯃꯗꯤ ꯇꯥꯗꯒꯤꯗ ꯂꯦꯛꯄ ꯂꯥꯛꯑꯝꯃꯣꯏꯗꯕꯅꯤ꯫ ꯏꯕꯨꯡꯉꯣ ꯅꯪꯒꯤꯁꯤ ꯁꯪꯒꯣꯜꯁꯦ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗꯣ ꯊꯥꯖꯗꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ ꯁꯒꯣꯜꯁꯦ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗꯣ ꯅꯉꯣꯟꯗ ꯍꯧꯖꯤꯛꯃꯛ ꯑꯩ ꯎꯠꯀꯦꯀꯣ꯫ ꯃꯅꯤꯇꯣꯟ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯅꯤꯇꯣꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯀꯧꯔꯝꯃꯤ꯫ ꯃꯅꯤꯇꯣꯟ ꯅꯪꯁꯨ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯉꯔꯥꯡ ꯑꯍꯤꯡꯁꯦ ꯑꯩ ꯌꯨꯝꯗ ꯂꯦꯛꯀꯦꯅ ꯂꯥꯛꯑꯦ ꯑꯗꯒꯤ ꯑꯩꯅ ꯃꯥꯁꯦ ꯆꯥꯛ ꯂꯥꯝꯕ ꯃꯥꯜꯂꯦꯅ ꯆꯥꯛꯁꯨ ꯄꯤꯖꯔꯦ ꯑꯗꯒꯤ ꯇꯨꯝꯐꯝꯁꯨ ꯐꯖꯅ ꯄꯤꯔꯦ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯇꯧꯕꯤꯃ ꯈꯪꯗꯗꯅ ꯑꯩꯒꯤ ꯁꯪꯒꯣꯜꯁꯦ ꯑꯃꯨꯛ ꯃꯥꯒꯤꯅ ꯍꯥꯏꯖꯤꯜꯂꯛꯑꯦꯕ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ꯫ ꯀꯩꯅꯣꯍꯦ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯃꯤꯅ ꯅꯪꯒꯤꯗ ꯑꯝꯇ ꯋꯥꯕꯤꯔꯒ ꯃꯥꯒꯤ ꯁꯪꯒꯣꯜꯁꯤꯕꯨ ꯅꯪꯒꯤꯅꯦ ꯍꯥꯏꯗꯣ ꯀꯩꯗꯧꯕꯒꯤꯅꯣ? ꯃꯁꯤꯒꯤ ꯁꯪꯒꯣꯜꯁꯤꯗꯤ ꯀꯨꯏꯔꯕꯅꯦ ꯃꯥꯒꯤꯗ ꯂꯩꯕ꯫ ꯃꯅꯤꯇꯣꯟꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯤꯆꯪ ꯆꯪꯂꯛꯄꯗꯣ ꯆꯥꯎꯕꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯕꯥꯅꯤꯅ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯣ ꯃꯨꯟꯈꯤꯗꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯂꯛꯑꯝꯃꯤ꯫ ꯅꯈꯣꯏ ꯑꯅꯤ ꯇꯧꯔꯤꯁꯦ ꯑꯩ ꯌꯥꯝ ꯌꯥꯅꯤꯡꯗꯦꯗ ꯑꯩꯅ ꯇꯣꯡꯉꯒ ꯂꯥꯛꯄ ꯁꯒꯣꯜꯁꯤꯕꯨ ꯅꯝꯐꯨ ꯍꯥꯐꯨꯗ ꯑꯩꯉꯣꯟꯗꯒꯤ ꯃꯨꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯃꯁꯤ ꯁꯪꯒꯣꯜꯁꯦ ꯑꯩꯒꯤꯅꯦ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯒꯁꯨꯅꯦ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯃꯍꯦꯛꯇꯗ ꯍꯪꯉꯣ ꯑꯩꯒꯤꯅꯦ ꯂꯣꯏꯅ ꯍꯥꯏꯔꯛꯀꯅꯤ꯫
ꯅꯈꯣꯏ ꯈꯨꯜꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗ ꯑꯩ ꯀꯅꯥꯝꯇ ꯍꯪꯉꯔꯣꯏ ꯈꯨꯜꯁꯤꯒꯤ ꯄ꯭ꯔꯙꯥꯟꯗ ꯑꯣꯏꯅ ꯕꯤꯆꯥꯔ ꯇꯧꯍꯜꯂꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯅ ꯄ꯭ꯔꯙꯥꯟꯅ ꯇꯥꯛꯀꯦꯁꯨꯅꯦ ꯑꯗꯨꯝ ꯇꯥꯛꯆꯧ ꯄ꯭ꯔꯙꯥꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇ꯭ꯔꯕꯗꯤ ꯀꯔꯤꯃꯠꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯈꯪꯂꯛꯇꯨꯅ ꯆꯥꯎꯕ ꯑꯗꯣ ꯄ꯭ꯔꯙꯥꯟꯒꯤ ꯃꯌꯨꯝꯗ ꯋꯥꯀꯠꯄ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯁꯪꯒꯣꯜ ꯑꯁꯤ ꯅꯪꯅ ꯉꯔꯥꯡ ꯇꯣꯡꯉꯒ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯅꯪꯉꯣꯟꯗꯒꯤ ꯅꯝꯊꯥꯛ ꯇꯧꯔ ꯂꯧꯈꯤꯗꯣꯔꯦ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯇꯥꯆꯧ ꯁꯪꯒꯣꯜꯁꯦ ꯑꯩꯅ ꯉꯔꯥꯡ ꯇꯣꯡꯉꯒ ꯂꯥꯛꯆꯕꯅꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯃꯌꯨꯝꯗ ꯑꯩꯅ ꯂꯦꯛꯆꯕꯅꯦ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯩꯅ ꯌꯨꯝ ꯍꯟꯒꯦ ꯇꯧꯕꯗ ꯁꯒꯣꯜ ꯑꯁꯦ ꯃꯥꯒꯤꯅꯦꯅ ꯑꯩꯉꯣꯟꯗ ꯃꯔꯩ ꯇꯧꯕ ꯍꯧꯔꯛꯏꯅꯦ ꯍꯣꯏ ꯐꯔꯦ ꯃꯥꯒꯤ ꯋꯥꯁꯦ ꯂꯥꯞꯅ ꯊꯝꯈ꯭ꯔꯁꯤ ꯏꯕꯨꯡꯉꯣ ꯅꯪꯅꯅꯦ ꯁꯒꯣꯜꯁꯦ ꯉꯔꯥꯡ ꯇꯣꯡꯉꯒ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯆꯪꯂꯛꯑꯦꯗꯣ ꯃꯗꯨꯒꯤ ꯁꯥꯈꯤ ꯄꯨꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯆꯥꯎꯕꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯃꯥꯅ ꯆꯪꯂꯛꯄꯗ ꯌꯨꯉꯥꯎꯕ ꯑꯃ ꯊꯦꯡꯅꯈꯤꯕꯗꯣ ꯑꯗꯨ ꯃꯥꯅ ꯅꯤꯡꯁꯤꯡꯂꯛꯏ ꯇꯥꯆꯧ ꯑꯩꯅ ꯉꯔꯥꯡ ꯈꯨꯜꯁꯤꯗ ꯁꯪꯒꯣꯜꯁꯦ ꯇꯣꯡꯉ ꯆꯪꯉꯛꯄꯗꯅꯦ ꯅꯨꯄꯥ ꯑꯃꯅꯗꯤ ꯎꯍꯧꯕꯅꯦ ꯑꯩ ꯃꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦ ꯃꯥꯅ ꯇꯥꯛꯂꯛꯄꯅꯦ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗ ꯆꯠꯂꯒꯗꯤ ꯑꯩ ꯑꯍꯤꯡꯗꯣ ꯂꯦꯛꯄ ꯌꯥꯒꯅꯦꯅ ꯀꯔꯤꯒꯨꯝꯕ ꯇꯥꯆꯧꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯉꯥꯛꯇꯪ ꯄꯤꯕꯤꯔꯒꯗꯤ ꯑꯩ ꯅꯨꯄꯥꯗꯣ ꯊꯤꯔꯒ ꯇꯥꯆꯧꯒꯤ ꯃꯅꯥꯛꯇ ꯄꯨꯖꯔꯛꯀꯦ ꯍꯣꯏ ꯐꯔꯦ ꯅꯪꯅ ꯁꯒꯣꯜ ꯇꯣꯡꯉ ꯆꯪꯉꯛꯄꯗ ꯎꯍꯧꯕ ꯅꯨꯄꯥꯗꯣ ꯅꯪ ꯊꯤꯔꯒ ꯂꯥꯛꯑꯣ ꯃꯗꯨ ꯐꯥꯎꯕ ꯁꯒꯣꯜꯁꯦ ꯑꯩꯒꯤꯗ ꯑꯗꯨꯝ ꯂꯩꯔꯁꯅꯨ ꯑꯃꯠꯇꯅ ꯄꯥꯏꯕ ꯌꯥꯔꯔꯣꯏ ꯐꯔꯦ ꯇꯥꯆꯧ ꯑꯩ ꯊꯤꯔꯒ ꯌꯥꯝ ꯊꯨꯅ ꯂꯥꯛꯆꯒꯦ ꯆꯥꯎꯕꯅ ꯈꯨꯜ ꯄꯨꯝꯕ ꯊꯤꯔꯕ ꯃꯇꯨꯡꯗ ꯌꯨꯉꯥꯎꯕ ꯑꯗꯨꯗꯤ ꯉꯔꯥꯡꯒꯤ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯎ ꯇꯥꯕ꯭ꯔꯣ ꯑꯝꯇ ꯍꯧꯒꯠꯄꯤꯌꯣ ꯑꯩ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯁꯪꯒꯣꯜ ꯇꯣꯡꯂꯒ ꯏꯇꯥꯎꯒ ꯊꯦꯡꯅꯕ ꯅꯨꯄꯥꯗꯨꯅꯦ ꯑꯝꯇ ꯍꯧꯒꯠꯄꯤꯔꯣ ꯏꯇꯥꯎ ꯏꯇꯥꯎ ꯀꯔꯣꯝꯗꯒꯤꯅꯣ ꯑꯁꯨꯛ ꯉꯟꯅ ꯏꯇꯥꯎꯅ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕ ꯁꯦꯜꯗꯣ ꯑꯗꯨꯗꯨꯅ ꯑꯩ ꯇꯞꯇꯥꯏ ꯊꯛꯆꯤꯜꯂꯒ ꯇꯨꯝꯃ ꯂꯩꯔꯝꯕꯅꯦ ꯍꯧꯖꯤꯛ ꯏꯇꯥꯎꯒ ꯂꯩꯁꯤꯅꯤ ꯀꯩ ꯂꯩꯔꯒꯦ ꯏꯇꯥꯎꯅ ꯑꯩ ꯑꯃꯨꯛ ꯊꯤꯕ ꯂꯥꯛꯏꯁꯤꯕꯣ ꯏꯇꯥꯎ ꯑꯩ ꯋꯥꯔꯤꯗꯨ ꯂꯤꯖꯔꯛꯀꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯃꯥꯅ ꯉꯔꯥꯡ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯁꯒꯣꯜ ꯑꯗꯣ ꯃꯨꯟꯈꯤꯗꯧꯔꯦ ꯅꯪꯅ ꯁꯒꯣꯜ ꯑꯗꯣ ꯑꯩꯒꯤꯅꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯆꯥꯎꯕꯅ ꯇꯝꯂꯝꯃꯤ ꯑꯩ ꯈꯪꯉꯕꯅꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯁꯒꯣꯜꯗꯣ ꯁꯣꯏꯒꯤ ꯃꯨꯟꯕꯤꯈ꯭ꯔꯅꯦꯅ ꯑꯗꯣ ꯅꯪꯅ ꯄꯨꯖꯔꯛꯄ ꯁꯦꯜꯁꯤꯡꯗꯣ ꯑꯗꯨ ꯃꯨꯟꯈꯤꯗꯨꯗꯤ ꯌꯥꯝ ꯐꯔꯕꯅꯤ ꯑꯗꯩ ꯅꯪꯅꯒ ꯄ꯭ꯔꯙꯥꯟꯗ ꯆꯠꯂꯒ ꯇꯥꯛꯎꯏꯗꯣ ꯄ꯭ꯔꯙꯥꯟꯁꯨ ꯃꯈꯣꯏ ꯃꯤꯆꯪ ꯑꯗꯨꯝ ꯆꯪꯉꯛꯀꯅꯤ ꯃꯗꯨ ꯄ꯭ꯔꯙꯥꯟ ꯑꯗꯨꯝ ꯁꯨꯕ ꯍꯨꯔꯥꯟꯕ ꯅꯝꯕꯔ 1ꯅꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯈꯨꯟꯒꯤ ꯃꯤꯁꯤꯡꯗꯣ ꯃꯕꯨꯛ ꯌꯥꯝ ꯁꯦꯡꯗꯕꯅꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯉꯔꯥꯡꯅ ꯍꯥꯏꯕꯤꯔꯛꯎ ꯌꯥꯗ꯭ꯔꯣ ꯉꯔꯥꯡ ꯍꯥꯏꯔꯛꯑꯝꯃꯗꯤ ꯑꯩ ꯈꯨꯜꯁꯤꯗꯒꯤ ꯑꯗꯨꯝ ꯆꯠꯂꯝꯒꯅꯤꯅ ꯏꯔꯥ ꯏꯇꯥꯎ ꯋꯥꯔꯨꯕ ꯌꯥꯗꯦ ꯑꯩꯁꯨ ꯉꯔꯥꯡ ꯍꯤꯗꯥꯛ ꯈꯔ ꯉꯥꯎꯗꯅꯅꯦ ꯅꯉꯣꯟꯗ ꯀꯩꯀꯩ ꯍꯥꯏꯈꯤꯕꯅꯣꯗꯣ ꯑꯝꯇ ꯅꯤꯡꯁꯤꯡꯍꯧꯗ꯭ꯔꯦ ꯑꯣ ꯐꯔꯦ ꯁꯤ ꯌꯥꯔꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯉꯔꯥꯡ ꯈꯨꯜꯁꯤꯗ ꯁꯪꯒꯣꯜꯗ ꯇꯣꯡꯉ ꯆꯪꯕꯗꯨꯗꯤ ꯏꯇꯥꯎꯅ ꯎꯍꯧꯋꯤꯗꯅ ꯁꯪꯒꯣꯜꯁꯦ ꯑꯩ ꯉꯔꯥꯡ ꯇꯣꯡ ꯆꯪꯕꯅꯤ ꯑꯩꯒꯤꯅꯦꯗꯣ ꯄ꯭ꯔꯙꯥꯟꯗꯨꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯗꯨ ꯑꯣꯏꯗꯤ ꯌꯥꯔꯅꯤ ꯏꯔꯥ ꯏꯇꯥꯎ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨꯗ ꯏꯇꯥꯎꯒꯤ ꯁꯪꯒꯣꯜꯗꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏꯅ ꯃꯨꯟꯗꯣꯏ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯩꯅ ꯑꯃꯨꯛ ꯁꯪꯒꯣꯜꯗꯣ ꯃꯣꯏꯗꯤ ꯃꯨꯟꯒꯦ ꯌꯦꯡꯉꯨ ꯄ꯭ꯔꯙꯥꯟꯗꯨꯅꯅꯦ ꯃꯌꯥ ꯀꯨꯝꯒꯗꯕ ꯑꯩꯉꯣꯟꯗ ꯋꯥ ꯑꯃ ꯂꯩ ꯂꯣ ꯆꯠꯁꯤꯜꯂꯣ ꯏꯇꯥꯎ ꯁꯪꯒꯣꯜꯗꯣ ꯂꯧꯁꯜꯂꯨꯔꯁꯤ ꯅꯨꯄꯥꯗꯨꯒ ꯆꯥꯎꯕꯒ ꯄ꯭ꯔꯙꯥꯟꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯔꯥꯡ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯪꯉꯛꯄ ꯎꯍꯧꯕ ꯃꯤꯗꯣ ꯅꯪꯅ ꯄꯣꯔꯛꯀꯅꯦꯗꯣ ꯄꯣꯔꯛꯑꯕꯣ ꯑꯣ ꯇꯥꯆꯧ ꯄꯨꯖꯔꯦ ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯦꯞꯄꯤꯕ ꯏꯃꯥꯟꯅꯕꯁꯤꯅꯤ ꯃꯥꯅ ꯉꯔꯥꯡ ꯎꯍꯧꯕꯅꯦ ꯑꯩ ꯁꯒꯣꯜ ꯇꯣꯡꯗ ꯆꯪꯉꯛꯄꯗꯣ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯌꯨ ꯉꯥꯎꯕꯗ ꯈꯪꯅꯔꯤꯕꯅꯤ ꯍꯤꯗꯥꯛ ꯉꯥꯎꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕ ꯋꯥꯕꯨ ꯊꯥꯖꯕ ꯌꯥꯕ꯭ꯔꯣ ꯇꯥꯆꯧ ꯑꯩ ꯌꯨ ꯉꯥꯎꯕ ꯑꯣꯏꯔꯁꯨ ꯃꯔꯨꯞꯀ ꯉꯔꯥꯡ ꯊꯦꯡꯅꯕ ꯃꯇꯝꯗꯨꯗ ꯑꯩ ꯍꯤꯗꯥꯛ ꯊꯛꯇ꯭ꯔꯤ ꯑꯗꯨꯒ ꯑꯩ ꯉꯁꯤ ꯑꯌꯨꯛꯀꯤꯁꯨ ꯍꯤꯗꯥꯛ ꯌꯥꯎꯝꯐꯥꯎ ꯊꯛꯇ꯭ꯔꯤ ꯍꯣꯏ ꯐꯔꯦꯅꯦ ꯅꯪꯅ ꯍꯤꯗꯥꯛ ꯊꯛꯇ꯭ꯔꯤ ꯍꯥꯏꯔꯒ ꯅꯃꯤꯠ ꯅꯃꯥꯏꯗꯅ ꯉꯥꯡꯁꯪ ꯉꯥꯡꯉꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯇꯥꯆꯧ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯣ ꯌꯥꯝ ꯏꯪꯕꯗꯨꯗ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯉꯥꯁꯤꯡꯗꯣ ꯏꯪꯕ ꯇꯥꯔꯦꯅ ꯑꯩꯅ ꯅꯥꯀꯟꯗ ꯃꯩ ꯍꯧꯒꯠꯂꯒꯅꯦ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯉꯥꯁꯤꯡꯗꯣ ꯂꯨꯝꯍꯟꯕꯅꯦ ꯑꯗꯣ ꯁꯤꯡꯗꯣ ꯃꯨꯠꯇꯅꯕ ꯁꯦꯟꯅꯕꯗ ꯃꯥꯏ ꯃꯤꯠꯁꯦ ꯉꯥꯡꯁꯪ ꯉꯥꯡꯉꯤꯅꯦ ꯇꯨꯝꯗꯕꯒꯤ ꯍꯧꯖꯤꯛꯇ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯂꯥꯛꯏꯅꯦ ꯏꯕꯨꯡꯉꯣ ꯄꯨꯈ꯭ꯔꯤꯗ ꯂꯩꯕ ꯉꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯃꯩ ꯊꯥꯔꯒ ꯂꯨꯝꯗꯣꯔꯤꯕꯅꯣ ꯇꯥꯆꯧ ꯁꯪꯒꯣꯜ ꯃꯄꯨꯗꯨꯗꯒꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯈꯗꯛ ꯇꯧꯔꯒ ꯁꯪꯒꯣꯜ ꯃꯨꯟꯕꯗꯤ ꯌꯥꯔꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯃꯩ ꯊꯥꯔꯒ ꯉꯥ ꯂꯨꯝꯍꯟꯕꯗꯤ ꯀꯩꯗꯧ ꯌꯥꯔꯣꯏꯗꯣꯏꯅꯣ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩ ꯑꯗꯣ ꯇꯥꯕꯗ ꯄ꯭ꯔꯙꯥꯟ ꯑꯗꯣ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯙꯥꯟ ꯑꯗꯣ ꯚꯥꯞ ꯇꯥꯔꯛꯂꯒ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯇꯥꯆꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯑꯩꯁꯦ ꯈꯨꯜꯁꯤꯒꯤ ꯄ꯭ꯔꯙꯥꯟ ꯑꯣꯏꯖꯔꯕꯁꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯈꯗꯛ ꯇꯧꯕꯁꯤꯗ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯤꯆꯪ ꯑꯗꯨꯝ ꯆꯪꯉꯨꯔꯦ ꯃꯁꯤꯒꯤ ꯌꯨ ꯉꯥꯎꯕꯁꯤꯅ ꯄꯥꯎꯇꯥꯛ ꯄꯤꯁꯜꯂꯛꯄꯗꯒꯤ ꯑꯩꯁꯨ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯦ
ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯁꯪꯒꯣꯜꯁꯦ ꯅꯪꯒꯤꯅꯤ ꯅꯪ ꯄꯨꯈ꯭ꯔꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯑꯃꯠꯇ ꯌꯥꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯇꯧꯕ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯗꯟꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯆꯥꯎꯕꯁꯨ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯔꯦ ꯆꯥ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯦ ꯂꯦꯞꯇꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦꯗ ꯂꯨꯄꯥ ꯃꯉꯥꯗ ꯑꯣꯏꯔꯁꯨ ꯈꯔ ꯀꯥꯞꯄꯤꯔꯛꯎ ꯏꯆꯥ ꯃꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯎꯅꯔꯁꯤ